ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯕꯣꯛ ꯂꯩꯍꯥꯎꯒꯤ ꯄꯣꯠꯐꯝ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯕꯣꯛ ꯂꯩꯍꯥꯎꯒꯤ ꯄꯣꯠꯐꯝ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯩꯔꯥꯕ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯒꯥꯔꯤ ꯑꯗꯣ ꯁꯦꯡꯗꯣꯛꯄꯋꯣ ꯇꯛꯊꯣꯛꯄꯋꯣ ꯅꯥꯟꯊꯣꯛꯄꯋꯣ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯒꯤ ꯃꯃꯥꯗꯣ ꯆꯪꯁꯤꯜꯂꯛꯂꯒ, "ꯍꯥꯏ, ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯈꯔ ꯂꯥꯞꯄꯤꯀꯣ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯅꯒ ꯂꯝꯗꯥ ꯑꯃꯒ ꯑꯣꯏꯒ ꯇꯧꯕꯅꯦ꯫ ꯑꯩꯗꯤ ꯅꯪꯅ ꯆꯠꯊꯣꯛꯄꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯅꯪꯅꯒ ꯃꯔꯣꯜ ꯑꯃ ꯃꯊꯦꯡꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒ ꯇꯧꯕꯁꯤꯗ." "ꯑꯁ ꯏꯃꯥ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ꯫ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯔꯤꯕꯨ ꯇꯧꯒꯦꯅꯦ? ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯀꯥꯟꯗꯦꯁꯦ, ꯂꯨꯄꯥ 500ꯗ ꯄꯤꯔꯣ." "ꯍꯣꯏꯅꯦ, ꯄꯩꯁꯥꯗꯨꯕꯨꯗꯤ ꯄꯤꯒꯦꯅꯦ ꯁꯦꯅꯦ. ꯑꯗꯣ ꯊꯦꯡꯉꯗꯤ ꯂꯩꯔꯛꯀꯅꯨ ꯏꯕꯨꯡꯉꯣ. ꯃꯇꯝꯁꯦ ꯌꯥꯝꯅ ꯐꯠꯇꯦ. ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯁꯤꯅꯒ ꯂꯩꯔꯛ ꯑꯃ ꯑꯣꯏꯅ ꯇꯧꯕꯅꯦ, ꯏꯁꯨꯛꯀ ꯁꯨꯛꯂꯗꯅ." "ꯑꯩ ꯂꯣꯏ ꯈꯪꯉꯦꯁꯦ ꯏꯃꯥ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯩꯔꯥꯕꯒꯤ ꯃꯃꯥꯅ ꯂꯨꯄꯥ 500 ꯄꯤꯔꯛꯇꯨꯅ ꯃꯩꯔꯥꯕ ꯒꯥꯔꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯦꯡꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯂꯣꯏꯁꯤꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯆꯪꯉꯛꯂꯤ꯫ ꯂꯣꯏꯁꯟꯕ ꯈꯣꯠꯆꯟꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯃꯩꯔꯥꯕ ꯃꯍꯥꯛ ꯃꯌꯨꯝ ꯂꯣꯝꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯔꯛꯇꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯃꯩꯔꯥꯕꯁꯦ ꯃꯇꯝ ꯀꯨꯏꯅ ꯊꯕꯛ ꯏꯪꯈꯥꯡꯒ ꯑꯃꯠꯇ ꯇꯧꯗꯕꯤꯗ ꯑꯃꯗ ꯑꯃꯨꯛ ꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯇꯧꯗꯨꯅ ꯂꯩꯔꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯍꯥꯛꯅ ꯌꯥꯎꯖꯈꯤꯕ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯑꯃꯗ ꯃꯍꯥꯛꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯐꯤꯁ ꯆꯠꯄꯒꯤ ꯊꯕꯛ ꯃꯍꯥꯛ ꯇꯧꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯌꯥꯎꯔꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯒꯣꯔꯃꯦꯟꯒꯤ ꯅꯠꯇꯕ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛ ꯊꯦꯡꯅ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯩꯔꯥꯕꯗꯣ ꯑꯣꯐꯤꯁ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯕꯅ ꯃꯍꯥꯛ ꯑꯣꯐꯤꯁ ꯌꯧꯔꯛꯂꯤ꯫ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯕ ꯌꯥꯕ ꯇꯧꯔꯕ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯃꯩꯔꯥꯕ ꯑꯣꯐꯤꯁ ꯍꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯁꯥꯗꯣ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯍꯛꯆꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯂꯥꯏꯍꯧ ꯍꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣꯕ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯕ, ꯏꯍꯩ ꯍꯩꯅꯗꯕ, ꯃꯁꯥꯗꯣ ꯏꯇꯟ ꯇꯟꯊꯕ, ꯍꯤꯞꯅꯤꯡꯗꯨꯅꯇ ꯂꯩꯕ ꯑꯃ ꯑꯣꯏꯅ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯃꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗ ꯃꯩꯔꯥꯕ ꯃꯌꯨꯝ ꯍꯟꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯂꯣꯏꯗꯕꯅꯤꯅ ꯀꯝꯗꯧꯅꯗꯤ ꯍꯜꯂꯨꯒꯅꯤ? ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯩꯔꯥꯕ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯩꯔꯥꯕ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯑꯣꯐꯤꯁ ꯂꯣꯝꯗꯒꯤ ꯍꯜꯂꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯃ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯅꯨꯕꯤ ꯑꯃ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯣꯠꯐꯝ ꯐꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗꯗꯤ ꯄꯣꯠꯐꯝ ꯐꯝꯈꯤꯗ꯭ꯔꯦ꯫ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕ ꯈꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯩꯔꯥꯕꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯍꯅꯨꯕꯤ ꯑꯗꯣ ꯄꯣꯠꯐꯝ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ, "ꯀꯔꯤꯅꯣꯅꯦ, ꯉꯍꯥꯟ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛ ꯂꯩꯍꯥꯎꯁꯤ ꯄꯣꯠꯐꯝ ꯐꯝꯂꯨꯗ꯭ꯔꯕꯅꯤ, ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯐꯝꯂꯝꯂꯤꯕꯁꯤꯅ ꯀꯃꯥꯏ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯑꯗꯨꯁꯨ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯩꯔꯥꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯐꯝꯂꯤꯕ ꯂꯩꯍꯥꯎꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ, "ꯑꯕꯣꯛꯇꯤ ꯉꯍꯥꯟ ꯃꯈꯩ ꯀꯗꯥꯏ ꯆꯠꯂꯨꯔꯕꯒꯦ? ꯍꯛꯆꯥꯡꯒ ꯉꯝꯂꯨꯗ꯭ꯔꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯂꯩꯍꯥꯎꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯃꯀꯣꯛ ꯅꯣꯟꯊꯔꯒ
ꯐꯝꯂꯒ ꯄꯣꯠ ꯌꯣꯟꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯑꯕꯣꯛꯅ ꯌꯣꯜꯂꯤꯕꯁꯤꯕꯨ ꯀꯔꯤ ꯀꯔꯤꯅꯣꯅꯦ ꯑꯩ ꯈꯖꯤꯛꯇ ꯂꯩꯈ꯭ꯔꯒꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯍꯥꯎꯅ ꯌꯣꯜꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯔ ꯇꯥꯞ ꯇꯥꯞ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯁꯤꯅ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯍꯥꯎꯅ ꯃꯈꯣꯜ ꯑꯗꯣ ꯅꯤꯛꯂꯒ ꯏꯕꯨꯡꯉꯣ lupa 50 ꯄꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯩꯔꯥꯕꯅ ꯍꯣꯏ ꯏꯕꯣꯛ ꯍꯥꯏꯗꯨꯅ lupa 50 ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯤ ꯑꯁꯨꯝꯅ ꯃꯩꯔꯥꯕꯗꯣ ꯂꯐꯨ ꯃꯀꯛ ꯑꯃ ꯑꯃꯗꯤ ꯃꯣꯔꯣꯛ ꯍꯩꯔꯣꯛ ꯑꯃꯗꯤ ꯃꯔꯣꯏ ꯃꯄꯥꯡ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯩꯔꯥꯕ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯏꯕꯣꯛ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯕꯣꯛꯁꯨ ꯊꯦꯡꯉꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯁꯤꯗꯅꯦ ꯀꯅꯥꯝ ꯂꯥꯛꯑꯔꯣꯏ ꯄꯨꯡ 9 ꯇꯥꯁꯜꯂꯛꯂꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕꯗꯣ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯩꯔꯥꯕꯅ ꯒꯥꯔꯤ ꯍꯦꯛ ꯊꯧꯈꯤꯕꯒ ꯂꯩꯍꯥꯎ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯤ ꯃꯐꯝ ꯑꯗꯣ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯤ ꯃꯩꯔꯥꯕꯗꯤ ꯀꯔꯤꯁꯨ ꯃꯗꯣ ꯎꯈꯤꯕ ꯅꯠꯇꯦ ꯃꯩꯔꯥꯕ ꯃꯌꯨꯝꯂꯣꯝꯗ ꯁꯨꯝ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯩꯔꯥꯕꯒꯤ ꯒꯥꯔꯤ ꯃꯅꯤꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯂꯛꯄꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯏ ꯃꯩꯔꯥꯕꯅ ꯀꯅꯥꯅꯣꯅꯦ ꯇꯨꯡꯗ ꯐꯝꯊꯔꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯔꯒ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯩꯔꯥꯕ ꯌꯥꯝꯅ ꯄꯥꯈꯠꯅ ꯒꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯄꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕꯗꯤ ꯌꯧꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯩꯔꯥꯕ ꯒꯥꯔꯤ ꯑꯗꯨ ꯁꯨꯃꯥꯡꯗ ꯊꯧꯖꯤꯜꯂꯛꯂꯒ ꯒꯥꯔꯤ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯪꯒꯣꯏꯗ ꯏꯟꯈꯠꯂꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯕꯣꯛ ꯂꯩꯍꯥꯎꯗꯒꯤ ꯂꯩꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯣꯠ ꯃꯌꯨꯝ ꯑꯃ ꯏꯃꯨꯡꯗ ꯄꯨꯗꯨꯅ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯃꯃꯥꯗ ꯊꯣꯡ ꯍꯥꯡꯅꯅꯕ ꯍꯥꯏꯕꯗꯒꯤ ꯃꯃꯥꯗꯣ ꯊꯣꯡ ꯍꯥꯡꯇꯣꯔꯛꯂꯤ ꯃꯃꯥꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯕꯒ ꯃꯩꯔꯥꯕ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯈꯥꯎ ꯑꯗꯨꯗ ꯀꯩꯅꯣ ꯈꯔꯁꯨ ꯌꯥꯎꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯂꯨꯝꯇꯛꯅ ꯊꯥꯡꯗꯨꯅ ꯆꯪꯉꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯊꯕꯛ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯤꯕꯁꯤꯅ ꯀꯔꯝ ꯇꯧꯔꯤꯕꯖꯥꯠꯅꯣ ꯑꯩꯗꯤ ꯅꯪꯅ ꯑꯁꯨꯝꯅ ꯃꯊꯦꯡꯗ ꯍꯜꯂꯛꯄꯁꯤ ꯏꯃꯥ ꯀꯌꯥ ꯍꯩꯅꯗꯦꯅꯤ ꯅꯪꯒꯤ ꯊꯕꯛ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯕꯛꯀꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯔꯥꯕꯅ ꯏꯃꯥ ꯊꯕꯛꯀꯤꯕꯨꯗꯤ ꯈꯔ ꯑꯗꯨꯃꯛ ꯂꯩ ꯑꯇꯣꯞꯄꯗꯁꯨ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯑꯥꯗ ꯂꯥꯡꯐꯩ ꯂꯦꯛꯑꯒꯗꯅꯦ ꯑꯍꯤꯡ ꯂꯦꯛꯑꯒ ꯂꯥꯡꯐꯩꯗ ꯂꯩꯔꯨꯒꯗꯕ ꯑꯣꯏꯕ ꯑꯗꯨꯅ ꯑꯩꯅ ꯏꯃꯥ ꯊꯥꯗꯣꯛꯄꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤꯅꯤꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯔꯥꯕꯒꯤ ꯃꯃꯥꯅ ꯍꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯅꯣ ꯅꯪꯅ ꯈꯥꯎꯗꯨꯕꯨ ꯑꯗꯨ ꯌꯥꯝꯅ ꯂꯨꯝꯅ ꯄꯥꯏꯔꯤꯕꯗꯨꯕꯣ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯔꯥꯕꯅ ꯏꯃꯥ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯥꯎ ꯑꯗꯣ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯁꯨ ꯌꯥꯎꯗꯦ ꯅꯨꯡꯗꯨꯝꯒꯨꯝꯕ ꯑꯃꯗꯤ ꯎꯀꯛꯀꯨꯝꯕ ꯈꯔ ꯌꯥꯎꯔꯤꯕꯗꯨ ꯅꯠꯇꯅ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯀꯔꯤꯅꯣꯅꯦ ꯑꯩꯕꯣ ꯏꯃꯥ ꯁꯤꯗ ꯉꯁꯥꯏ ꯂꯐꯨ ꯃꯀꯛ ꯑꯃꯗꯤ ꯃꯣꯔꯣꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯌꯥꯎꯈꯤꯕꯅꯤ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡꯁꯨ ꯌꯥꯝꯅ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯤꯕꯁꯤꯅ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯔꯥꯕꯒꯤ ꯃꯃꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣꯅꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯩꯔꯥꯕꯅ ꯑꯁ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯤꯟꯗ ꯑꯕꯣꯛ ꯂꯩꯍꯥꯎꯅ ꯄꯣꯠ ꯍꯦꯛ ꯌꯣꯜꯂꯤꯗꯅ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯃ ꯂꯩꯕꯗꯨꯗ ꯑꯗꯨꯗ ꯉꯁꯤꯗꯣ ꯑꯕꯣꯛ ꯂꯩꯍꯥꯎꯗꯣ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯄꯣꯠꯐꯝ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯑꯩꯅ ꯈꯔ ꯂꯩꯈꯤꯒꯦꯗꯅ ꯂꯐꯨ ꯑꯃꯗꯤ ꯃꯣꯔꯣꯛ ꯍꯩꯔꯣꯛ ꯈꯔ ꯂꯩꯔꯒ ꯂꯥꯛꯏꯕꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯎꯀꯛ ꯑꯃꯗꯤ ꯅꯨꯡꯗꯨꯝ ꯑꯣꯜꯂꯝꯂꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯩꯔꯥꯕꯒꯤ ꯃꯃꯥ ꯑꯗꯨꯗꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯤ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯕꯣꯛ ꯂꯩꯍꯥꯎꯗꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯕꯗꯒꯤ ꯃꯥꯏꯕꯅ ꯈꯨꯠ ꯊꯥꯔꯦ ꯑꯔꯣꯏꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤꯗꯣ ꯅꯕꯣꯛ ꯂꯩꯍꯥꯎ ꯑꯣꯏꯔꯝꯃꯣꯏꯀꯣ ꯀꯔꯤꯒꯨꯝꯕꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯔꯥꯕ ꯃꯥꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯔꯛꯂꯤ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯨ ꯑꯁꯦꯡꯕꯒꯤ ꯏꯕꯣꯛ ꯂꯩꯍꯥꯎꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯤꯕꯅꯅꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯃꯩꯔꯥꯕꯒꯤ ꯃꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯥꯏꯕꯕꯨ ꯃꯥꯏꯕꯅꯅꯦ ꯈꯨꯠ ꯊꯥꯔꯦ ꯍꯥꯏꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯃꯤ ꯂꯣꯏꯅꯃꯛ ꯍꯥꯏꯅꯔꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯔꯥꯕꯗꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯂꯒ ꯐꯝꯂꯒ ꯂꯩꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯒꯤ ꯃꯃꯥꯗꯣ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯁꯥ ꯄꯥꯏꯔꯨꯕꯗꯗꯤ
ꯃꯁꯥꯗꯣ ꯃꯩ ꯍꯧꯅ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯩꯔꯥꯕꯗꯣ ꯃꯁꯥ ꯑꯗꯨ ꯊꯛ 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 ꯅꯤꯛꯂꯛꯑꯒ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯍꯤꯞꯊꯈ꯭ꯔꯤ꯫ ꯑꯗꯨꯒ ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯏꯪꯉꯤ, ꯏꯁꯥꯁꯦ ꯂꯥꯏꯍꯧ ꯍꯧꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯩꯔꯥꯕꯒꯤ ꯃꯃꯥꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯩꯖꯨꯞ ꯑꯃ ꯁꯨꯞꯆꯟꯕꯤꯔꯝꯂꯒ ꯃꯍꯥꯛ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯦꯟꯈ꯭ꯔꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯏꯪꯕ ꯈꯔ ꯀꯜꯂꯒ ꯄꯣꯔꯛꯂꯒ ꯐꯤ ꯑꯃꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯂꯕ ꯃꯇꯨꯡꯗ ꯐꯖꯅ ꯊꯨꯞꯂꯒ ꯃꯩꯔꯥꯕꯒꯤ ꯃꯔꯥꯏꯕꯛꯇ ꯊꯝꯕꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯏꯪꯉꯤ ꯏꯃꯥ, ꯐꯤ ꯊꯝꯃꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯔꯥꯕꯒꯤ ꯃꯃꯥꯅ ꯌꯥꯔꯣꯏꯅꯦꯍꯦ, ꯑꯁꯥꯕꯗꯨ ꯆꯤꯡꯊꯣꯛꯇ꯭ꯔꯒꯗꯤ ꯅꯪꯕꯨ ꯍꯦꯟꯅ ꯅꯥꯔꯅꯤꯅꯦ, ꯁꯦ ꯑꯩꯅꯦ ꯍꯤꯗꯥꯛ ꯈꯛꯇ ꯂꯩꯔꯨꯈꯤꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯔꯥꯕꯅ ꯏꯃꯥ, ꯍꯧꯖꯤꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯗꯥꯏꯗꯒꯤ ꯍꯤꯗꯥꯛꯅꯣ, ꯌꯥꯔꯅꯤꯁꯤ, ꯃꯔꯥꯏꯅ ꯇꯞꯅ ꯐꯖꯈꯤꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯔꯥꯕꯒꯤ ꯃꯃꯥꯅ ꯍꯥꯏ, ꯏꯇꯣꯝꯇ ꯆꯠꯀꯗꯕ ꯅꯠꯇꯦꯅꯦ, ꯊꯪꯅꯕꯒꯤ ꯏꯕꯨꯡꯉꯣꯗꯨꯒ ꯆꯠꯀꯗꯕꯅꯤ, ꯂꯩꯔꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕꯒꯤ ꯃꯃꯥꯗꯣ ꯃꯩꯔꯥꯕꯕꯨ ꯍꯨꯟꯗꯣꯛꯅꯤꯡꯗ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯄꯔꯞ ꯄꯔꯞ ꯃꯄꯥꯜꯗ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯌꯨꯝꯊꯪꯅꯕꯒꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯌꯥꯝꯕ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯏꯕꯨꯡꯉꯣꯒ ꯄꯨꯟꯅ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯃꯤꯟꯅꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯇꯣꯝꯇ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯁꯤꯜꯂꯛꯄꯒꯤ ꯁꯥꯎꯍꯨꯝ ꯃꯩꯔꯥꯕꯅ ꯐꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯉꯛꯂꯤꯕꯁꯤꯕꯣ, ꯏꯃꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯂꯔꯕꯗꯧꯅ ꯇꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯃꯁꯦꯜ ꯃꯔꯥꯡ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯏꯃꯥ, ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯍꯥꯞꯂꯤꯕꯁꯤ ꯃꯈꯥꯗ ꯑꯃꯨꯛꯇ ꯑꯣꯟꯊꯣꯛꯎ, ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ, ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕꯁꯤꯕꯨ ꯏꯃꯥ ꯅꯠꯇꯕ ꯖꯥꯠꯂꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯏꯄꯥ ꯄꯥꯈꯠꯅ ꯐꯩꯖꯨꯞꯇꯣ ꯇꯞꯅ ꯍꯥꯏꯗꯣꯛꯂꯒ ꯏꯃꯥ ꯍꯥꯏꯗꯨꯅ ꯄꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯄꯥꯏꯔꯨꯔꯤꯕ ꯑꯗꯣ ꯀꯔꯤꯗꯁꯨ ꯄꯥꯏꯗꯕꯒꯨꯝ ꯏꯍꯥꯡ ꯍꯥꯡꯅ ꯃꯈꯨꯠꯇꯣ ꯃꯍꯥꯛꯅ ꯀꯣꯏꯍꯩ ꯍꯥꯏꯕ ꯌꯥꯔꯤ꯫ ꯃꯗꯨ ꯈꯪꯂꯛꯄꯗ ꯃꯩꯔꯥꯕ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯔꯒ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯃꯤꯠ ꯑꯗꯣ ꯃꯍꯥꯛ ꯍꯧꯖꯤꯛ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯏꯆꯥꯏ ꯆꯈꯥꯏꯔꯒ ꯃꯃꯤꯠ ꯑꯗꯣ ꯃꯁꯦꯜ ꯃꯔꯥꯡ ꯑꯣꯏꯅ ꯎꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯏꯁꯦꯡ ꯁꯦꯡꯅ ꯎꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯩꯔꯥꯕ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯌꯦꯡꯒꯦ ꯇꯧꯔꯛꯄꯗꯗꯤ ꯃꯀꯣꯛ ꯑꯗꯣ ꯋꯪ ꯂꯥꯎꯅ ꯉꯥꯎꯈꯤꯕꯗꯒꯤ ꯃꯍꯥꯛ ꯇꯞꯅ ꯑꯃꯨꯛ ꯍꯤꯞꯊꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤ, ꯃꯁꯥ ꯑꯗꯨꯁꯨ ꯊꯛ 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 ꯅꯤꯛꯂꯤꯕꯅꯤ꯫ ꯃꯩꯔꯥꯕꯅ ꯑꯗꯨꯝꯅ ꯃꯁꯥ ꯅꯤꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯛ ꯂꯥꯎꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯃꯩꯔꯥꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯒꯅ ꯑꯍꯜ ꯑꯣꯏꯔꯕꯤ, ꯅꯨꯄꯥ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯤ ꯍꯅꯨꯕ ꯍꯅꯨꯕꯤꯁꯤꯡꯅ ꯆꯩꯁꯨ ꯁꯨꯔꯒ ꯆꯠꯄꯒꯤ ꯃꯑꯣꯡꯗ ꯀꯣꯛ ꯂꯥꯎꯅ ꯑꯁꯨꯝ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯩꯔꯥꯕꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯅ ꯀꯅꯥ ꯑꯣꯏꯔꯕ ꯖꯥꯠꯅꯣꯅꯦ ꯏꯃꯨꯡ ꯑꯁꯤꯗ ꯀꯣꯛ ꯆꯠꯂꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯩꯔꯥꯕꯗꯨꯅ ꯏꯃꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯤ, ꯀꯅꯥꯁꯨ ꯈꯨꯝꯂꯛꯇ꯭ꯔꯤ꯫ ꯃꯩꯔꯥꯕꯅ ꯈꯪꯂꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯋꯥꯏꯇꯤꯡ ꯁꯦꯠꯇ ꯊꯦꯡꯅꯈꯤꯕ ꯃꯕꯣꯛ ꯂꯩꯍꯥꯎꯕꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯃꯕꯣꯛ ꯂꯩꯍꯥꯎꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯒꯤ ꯃꯃꯥꯗꯣ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯆꯥꯅꯨꯄꯥꯅ ꯑꯗꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯃꯩꯔꯥꯕꯒꯤ ꯃꯃꯥꯗꯣ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯏꯃꯥ, ꯅꯪ ꯉꯁꯥꯏ ꯃꯈꯩ ꯀꯗꯥꯏ ꯆꯠꯂꯨꯒꯦ, ꯑꯩ ꯍꯨꯟꯇꯣꯛꯂꯝꯃꯒ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣꯕ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯔꯥꯕꯒꯤ ꯃꯃꯥꯅ ꯑꯩꯁꯦ ꯅꯪꯒꯤ ꯒꯨꯂꯤ ꯂꯩꯔꯨꯔꯤꯕꯅꯤꯅꯦ ꯅꯪꯕꯣ, ꯁꯦ ꯒꯨꯂꯤꯁꯦ ꯆꯥꯔꯕꯗꯤꯅꯦ ꯀꯔꯤ ꯑꯃꯇ ꯇꯧꯔꯛꯂꯔꯣꯏꯁꯦ꯫ ꯏꯃꯥ, ꯒꯨꯂꯤ ꯂꯩꯔꯤ, ꯑꯩꯅ ꯍꯛꯆꯥꯡ ꯑꯃꯗꯨꯅ ꯐꯝꯂꯤꯉꯩ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯒ ꯑꯩꯒꯤ ꯐꯃꯥꯡꯗ ꯐꯝꯂꯔꯛꯏ, ꯑꯗꯨꯗꯨꯒ ꯌꯨꯝꯖꯥꯎꯗꯁꯨ ꯀꯣꯛ
ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏꯅꯦ ꯏꯃꯥ ꯍꯥꯏ ꯅꯪꯅ ꯍꯛꯆꯥꯡ ꯉꯝꯗꯕꯗꯨꯗꯅꯦ ꯆꯣꯔꯤ ꯄꯥꯔꯤ ꯄꯪꯎꯗ ꯎꯕ ꯄꯪꯈꯟꯗ ꯈꯟꯖꯜꯂꯨꯕꯗꯒꯤ ꯄꯪꯇꯥꯗ ꯇꯥꯕ ꯑꯣꯏꯔꯝꯒꯅꯤ ꯒꯨꯂꯤꯁꯤ ꯆꯥꯔꯕꯗꯤꯅꯦ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏꯗꯕꯅꯤ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯒꯗꯕꯅꯤꯀꯣ ꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯨꯂꯤ ꯑꯗꯣ ꯄꯤꯖꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯏꯃꯥ ꯍꯣꯏ ꯒꯨꯂꯤꯗꯨ ꯆꯥꯔꯒꯕꯨꯗꯤ ꯃꯔꯥꯏ ꯐꯖꯔꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯉꯁꯥꯏ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯑꯗꯨꯗꯤ ꯒꯨꯂꯤꯅ ꯐꯕ ꯌꯥꯔꯣꯏ ꯃꯗꯣ ꯑꯕꯣꯛ ꯂꯩꯍꯥꯎꯒꯤꯅꯤ ꯑꯕꯣꯛ ꯂꯩꯍꯥꯎꯅ ꯑꯩꯅ ꯊꯦꯡꯅꯩꯗꯣ ꯑꯕꯣꯛ ꯂꯩꯍꯥꯎꯅ ꯑꯩꯅ ꯊꯦꯡꯅꯩꯗꯣ ꯑꯁꯨꯝꯅ ꯃꯩꯔꯥꯕꯗꯣ ꯉꯁꯥꯏ ꯃꯈꯩ ꯇꯧꯗꯕ ꯃꯑꯣꯡꯗ ꯀꯔꯤꯅꯣꯃ ꯇꯧꯔꯛꯄ ꯑꯃꯗꯤ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄ ꯃꯔꯣꯟ ꯃꯔꯤꯒꯗꯣ ꯏꯁꯤꯡ ꯁꯦꯡꯗꯅ ꯉꯥꯡꯉꯛꯄ ꯑꯗꯨꯗ ꯃꯩꯔꯥꯕꯒꯤ ꯃꯃꯥꯗꯤ ꯍꯦꯟꯅ ꯄꯥꯈꯠꯂꯛꯂꯤ ꯉꯜꯂꯤꯉꯩ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯃ ꯀꯧꯍꯧꯔꯨꯕꯅ ꯍꯦꯟꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯁꯨ ꯑꯗꯨꯃꯛ ꯇꯥꯔꯛꯂꯤꯕꯅꯤ ꯅꯣꯡꯅꯒ ꯇꯥꯔꯛꯄꯒ ꯃꯩꯔꯥꯕꯅꯒ ꯃꯔꯣꯜ ꯑꯃ ꯀꯔꯤꯅꯣꯃ ꯇꯧꯈꯠꯂꯛꯄꯅꯤ ꯃꯩꯔꯥꯕꯒꯤ ꯃꯃꯥꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯇꯧꯐꯝ ꯈꯪꯖꯤꯜꯂꯛꯇ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯩꯔꯥꯕꯒꯤ ꯃꯃꯥꯅ ꯀꯥꯟꯅꯔꯔꯣꯏ ꯃꯁꯤꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯇꯥꯟꯅꯔꯨꯈꯤꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯇꯥꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯉꯁꯥꯏ ꯒꯨꯂꯤ ꯂꯩꯕ ꯆꯠꯃꯤꯟꯅꯔꯨꯕ ꯅꯤꯄꯥ ꯑꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯏꯃꯥ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯅꯣꯡꯅꯒ ꯅꯣꯡ ꯇꯥꯕꯅꯦ ꯅꯨꯡꯁꯤꯠꯅꯒ ꯃꯔꯣꯜ ꯑꯃ ꯀꯟꯅ ꯁꯤꯠꯄꯅꯦ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯔꯥꯕꯒꯤ ꯃꯃꯥꯅ ꯍꯥꯏ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯆꯣꯔꯣꯟ ꯄꯂꯣꯟꯗ ꯂꯣꯟꯕꯅꯦ ꯅꯔꯣꯟ ꯅꯔꯤꯅꯒ ꯃꯔꯣꯜ ꯑꯃ ꯁꯨꯖꯜꯂꯛꯇꯕꯅꯤ ꯄꯥꯈꯠꯇꯅ ꯑꯩ ꯉꯁꯥꯏ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯃꯤꯟꯅꯔꯤꯕ ꯏꯕꯨꯡꯉꯣꯗꯨꯒ ꯑꯩ ꯃꯥꯏꯕ ꯑꯃꯇꯪ ꯀꯧꯔꯨꯁꯤꯔꯥ ꯍꯥꯏꯗꯅ ꯈꯜꯂꯝꯂꯤꯕꯅꯤꯅꯦ ꯅꯪꯕꯣ ꯑꯁ ꯌꯥꯔꯦꯁꯤ ꯏꯃꯥ ꯀꯧꯔꯅꯨ ꯑꯩ ꯈꯔ ꯐꯔꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯩꯔꯥꯕꯗꯣ ꯉꯁꯥꯏ ꯃꯈꯩ ꯂꯩꯍꯧ ꯍꯧꯕꯒꯤ ꯅꯤꯛꯊꯔꯝꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯗꯨꯅ ꯃꯍꯥꯛ ꯇꯞꯅ ꯏꯪꯅ ꯍꯧꯒꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯒꯤ ꯃꯃꯥꯅ ꯆꯥꯛ ꯆꯥꯊꯣꯛꯂꯒꯦꯔꯣ ꯏꯃꯥ ꯆꯥꯛ ꯄꯨꯔꯛꯂꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯔꯥꯕꯅ ꯏꯃꯥ ꯑꯩ ꯆꯥꯛ ꯀꯌꯥ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯉꯁꯤꯒꯤꯗꯤ ꯆꯔꯥ ꯍꯦꯜꯂꯒꯦ ꯍꯌꯦꯡ ꯐꯖꯅ ꯆꯥꯔꯒꯦ ꯑꯩ ꯌꯥꯝꯅ ꯍꯤꯞꯅꯤꯡꯉꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯃꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯩꯔꯥꯕꯒꯤ ꯃꯃꯥꯅ ꯍꯣ ꯐꯔꯦ ꯄꯣꯊꯥꯔꯣ ꯍꯥꯏꯗꯨꯅ ꯐꯩꯖꯨꯞꯀꯗꯣ ꯅꯤꯡꯊꯤꯅ ꯁꯨꯞꯆꯟꯕꯤꯔꯕ ꯃꯇꯨꯡꯗ ꯀꯥꯡꯈꯜꯒꯗꯣ ꯅꯤꯡꯊꯤꯅ ꯌꯦꯞꯁꯟꯕꯤꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯩꯔꯥꯕꯒꯤ ꯃꯃꯥꯅ ꯐꯔꯦ ꯆꯦꯛꯁꯤꯟꯅ ꯂꯩꯔꯣꯀꯣ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕꯗꯤ ꯏꯃꯥꯕꯨ ꯀꯧꯔꯛꯎ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕꯒꯤ ꯃꯃꯥꯗꯣ ꯃꯍꯥꯛꯀꯤ ꯀꯥꯔꯣꯝꯗ ꯂꯥꯛꯂꯤ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯂꯕ 11 ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯩꯔꯥꯕꯒꯤ ꯃꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯕꯅꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯒꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯕ ꯍꯧꯔꯛꯈꯤ ꯃꯗꯣ ꯃꯤ ꯄꯣꯠꯂꯣꯏꯕꯒꯤ ꯃꯅꯝꯒ ꯆꯞ ꯃꯥꯟꯅꯩ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯀꯔꯥꯏꯗꯒꯤꯅꯣꯅꯦ ꯃꯤ ꯄꯣꯠꯂꯣꯏꯕꯒꯤ ꯃꯅꯝ ꯅꯝꯂꯛꯂꯤꯕ ꯑꯁꯤꯅ ꯀꯗꯣꯝ ꯅꯥꯀꯟꯗꯒꯤ ꯂꯥꯛꯂꯤꯕ ꯖꯥꯠꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤ ꯍꯟꯗꯛꯇꯤ ꯃꯤꯁꯤ ꯃꯤꯅꯥꯗꯤ ꯀꯨꯡꯉꯕ ꯖꯥꯠꯅꯤꯍꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯤꯡꯗ ꯁꯝꯕꯜ ꯌꯨꯡꯗꯨꯅ ꯁꯝꯕꯜ ꯈꯥꯔꯤꯕ ꯃꯍꯥꯛꯅ ꯄꯔꯞ ꯁꯝꯕꯜꯒꯗꯣ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯔꯥꯏꯗꯒꯤ ꯃꯅꯝꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯩꯔꯥꯕꯅ ꯀꯔꯥꯏꯗꯒꯤ ꯃꯅꯝꯅꯣꯅꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯨꯗ ꯂꯧꯊꯣꯛꯂꯕ ꯃꯤ ꯑꯃ ꯍꯅꯨꯕꯤ ꯑꯃꯅ ꯁꯦꯠꯇꯨꯅ ꯆꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯔꯨꯕꯗ ꯃꯩꯔꯥꯕꯗꯤ ꯀꯔꯤꯅꯣ ꯁꯤꯗꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯩꯔꯥꯕ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯂꯤꯉꯩ ꯍꯧꯖꯤꯛꯇ ꯍꯅꯨꯕꯤ ꯑꯗꯨꯅ ꯄꯥꯛꯊꯗꯨꯅ ꯆꯥꯔꯤꯕ ꯃꯤ ꯑꯔꯧꯕꯗꯣ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯁꯟ ꯁꯥꯔꯒ ꯃꯩꯔꯥꯕꯒ ꯃꯥꯏꯀꯩ ꯇꯝꯅ ꯃꯔꯨꯒ ꯏꯀꯣꯛꯑꯒ ꯃꯨꯁꯤꯟ ꯃꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯃꯩꯔꯥꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯑꯣꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯆꯦꯜꯂꯛꯄꯗ ꯃꯍꯥꯛ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯑꯁꯨꯝꯅ ꯃꯩꯔꯥꯕꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ
ꯍꯧꯖꯤꯛꯀꯤ ꯃꯪ ꯑꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯂꯛꯄꯗ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕ ꯃꯃꯥꯏ ꯃꯃꯤꯠꯇ ꯀꯥꯔꯤꯕ ꯍꯨꯃꯥꯡꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯛꯂꯒ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯜꯂꯒ ꯂꯩꯔꯤ ꯂꯩꯍꯧꯅꯒ ꯍꯜꯂꯛꯄꯒ ꯐꯩꯖꯨꯞꯅꯒ ꯃꯌꯥꯝ ꯁꯨꯞꯆꯜꯂꯝꯕꯒ ꯍꯨꯃꯥꯡ ꯁꯧꯃꯟꯈ꯭ꯔꯗꯨꯅ ꯂꯣꯏꯅꯃꯛ ꯐꯩꯖꯨꯞ ꯑꯗꯣ ꯀꯥꯎꯊꯈ꯭ꯔꯦ ꯑꯁꯨꯝꯅ ꯐꯩꯖꯨꯞ ꯑꯗꯣ ꯀꯥꯎꯊꯔꯕ ꯃꯇꯨꯡꯗ ꯅꯣꯡꯅꯒ ꯈꯔꯒ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕꯒ ꯃꯁꯥꯗꯣ ꯂꯨꯝꯐꯨ ꯂꯨꯝꯐꯨ ꯑꯃꯨꯛ ꯁꯥꯒꯠꯂꯛꯂꯗꯨꯅ ꯍꯥꯏꯕꯗꯤ ꯏꯪꯊꯔꯛꯂꯗꯨꯅ ꯃꯍꯥꯛ ꯇꯞꯅ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯦ ꯇꯨꯝꯊꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯀꯤꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯃꯪꯗ ꯎꯈꯤꯕ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯑꯕꯣꯛ ꯂꯩꯍꯥꯎ ꯅꯠꯇꯕ꯭ꯔꯅꯦ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯤꯡꯁꯤꯡꯂꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯁꯥꯍꯤꯡ ꯆꯥꯕ ꯍꯅꯨꯕꯤ ꯑꯗꯣ ꯃꯕꯣꯛ ꯂꯩꯍꯥꯎ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯕꯗꯤ ꯊꯣꯛꯂꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯩꯔꯥꯕ ꯇꯨꯝꯊꯒꯦ ꯈꯜꯂꯕꯁꯨ ꯇꯨꯝꯊꯕ ꯉꯝꯗ ꯃꯍꯥꯛ ꯀꯤꯕꯗꯒꯤ ꯑꯗꯨꯃꯛ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯊꯣꯛꯂꯒ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯑꯣꯠꯇꯨꯅ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯅꯣꯡ ꯑꯃꯨꯛ ꯑꯃꯨꯛ ꯈꯥꯛꯂꯛꯄꯒꯤ ꯃꯈꯣꯜꯗ ꯃꯩꯔꯥꯕꯗꯣ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯖꯤꯡ ꯖꯤꯡ ꯂꯥꯎꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯩꯔꯥꯕ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯤ ꯅꯣꯡꯉꯥꯜꯂꯛꯄ ꯑꯗꯨꯗꯗꯤ ꯃꯩꯔꯥꯕꯒꯤ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯍꯧꯒꯠꯂꯣ ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯔꯤ ꯃꯩꯔꯥꯕꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯨꯡ 6 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯆꯠꯀꯗꯕꯅꯤꯅ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯒꯤ ꯃꯃꯥꯅ ꯉꯁꯤꯗꯤ ꯊꯕꯛꯇꯣ ꯆꯠꯂꯨꯔꯅꯨ ꯅꯁꯥꯁꯨ ꯉꯝꯗꯕꯅꯤꯅ ꯍꯥꯏꯔꯛꯄꯗ ꯃꯩꯔꯥꯕꯅ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯔꯦꯗ ꯐꯔꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯌꯥꯝꯅ ꯊꯨꯅ ꯆꯥꯛ ꯑꯗꯣ ꯊꯣꯡꯗꯨꯅ ꯄꯤꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯩꯔꯥꯕꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯣꯐꯤꯁ ꯂꯣꯝꯗ ꯂꯥꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯩꯔꯥꯕ ꯑꯣꯐꯤꯁꯇ ꯊꯕꯛ ꯁꯨꯔꯤꯉꯩꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯤꯐꯠ ꯂꯤꯐꯠ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯄꯒꯤ ꯁꯥꯎꯍꯨꯝ ꯃꯉꯣꯟꯗ ꯐꯪꯏ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯇꯨꯡꯗ ꯂꯤꯐꯠ ꯂꯤꯐꯠ ꯆꯠꯄꯗꯧꯅ ꯇꯧꯔꯤꯕꯁꯤꯕꯣ ꯁ꯭ꯋꯥꯏꯁꯤꯗ ꯆꯠꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯃꯥꯟꯗꯦꯗ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯟꯗꯛ ꯃꯔꯛꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣꯃꯗꯤ ꯏꯇꯧ ꯇꯧꯔꯤ ꯉꯔꯥꯡ ꯊꯦꯡꯅꯔꯤꯕꯗꯨꯅ ꯀꯔꯤ ꯉꯁꯥꯏꯁꯨ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯃꯈꯣꯏ ꯅꯨꯄꯤ ꯑꯃꯅꯤꯗꯤ ꯐꯝꯍꯧꯋꯤ ꯍꯟꯗꯛ ꯃꯔꯛ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯑꯃꯗꯤ ꯅꯪꯒꯗꯕ ꯃꯥꯜꯂꯤꯁꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯣꯐꯤꯁꯀꯤ ꯃꯤꯑꯣꯏ ꯑꯃ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯐꯝꯂꯔꯒ ꯃꯩꯔꯥꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯩꯔꯥꯕꯅ ꯀꯩ ꯍꯥꯏꯒꯦ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯂꯥꯛꯂꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯕꯤ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯇꯧꯁꯦ ꯁꯨꯝ ꯌꯦꯡꯂꯤꯕꯅꯤ ꯅꯪꯅ ꯇꯨꯡꯗꯒ ꯂꯤꯐꯠ ꯂꯤꯐꯠ ꯌꯦꯡꯉꯤꯕ ꯑꯗꯨꯒ ꯀꯗꯥꯏꯗꯅꯣꯃ ꯅꯥꯟꯕꯗꯧꯅ ꯇꯧꯔꯤꯕꯗꯨꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯅꯪ ꯉꯥꯟ ꯃꯈꯩꯒꯤ ꯏꯃꯥ ꯃꯥꯟꯗꯕ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯔꯥꯕꯅ ꯍꯣꯏ ꯏꯇꯥꯎ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯩꯒꯤ ꯏꯁꯥꯁꯦ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯩꯔꯥꯕꯅ ꯉꯔꯥꯡ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯈꯤꯕ ꯍꯅꯨꯕꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯂꯩꯍꯥꯎ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯗꯣ ꯅꯪꯅ ꯉꯔꯥꯡꯗꯣ ꯍꯛꯆꯥꯡ ꯉꯝꯗꯕꯗꯨꯗ ꯆꯣꯔꯤ ꯄꯥꯔꯤ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯅꯨꯁꯦ ꯑꯗꯨꯗꯤ ꯑꯁꯦꯡꯕꯅꯤ ꯁꯦꯡꯗ꯭ꯔꯕꯅꯤꯁꯨ ꯈꯪꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯔꯥꯕꯅ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯄꯤꯔꯛꯄ ꯂꯐꯨ ꯃꯀꯛ ꯑꯃꯗꯤ ꯃꯣꯔꯣꯛ ꯍꯩꯔꯣꯛꯁꯤꯡ ꯑꯗꯨꯅ ꯎ ꯃꯀꯛ ꯑꯃꯗꯤ ꯃꯣꯔꯣꯛꯀꯤ ꯃꯍꯨꯠꯇꯅ ꯅꯨꯡ ꯀꯝꯗꯧꯅ ꯑꯣꯜꯂꯤꯕꯅꯣ ꯁꯤꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯔꯥꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯐꯔꯦꯁꯦ ꯑꯗꯨꯗ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯒꯅꯨ ꯅꯪꯅꯦ ꯍꯛꯆꯥꯡ ꯉꯝꯗꯕꯗꯨꯗꯅꯦ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯍꯛꯆꯥꯡ ꯉꯝꯗꯕꯗꯨ ꯈꯔ ꯐꯔꯕ꯭ꯔꯣ ꯍꯣꯏꯅꯦ ꯂꯥꯏꯍꯧ ꯍꯧꯕ ꯈꯛꯇꯅꯤꯅꯦ ꯑꯗꯨꯕꯨꯗꯤ ꯈꯔ ꯐꯔꯦ ꯑꯗꯨ ꯐꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏꯗꯒꯤ ꯅꯪꯁꯦ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ ꯍꯥꯏꯗꯅ ꯌꯦꯡꯉꯒ ꯂꯩꯔꯝꯂꯤꯕꯅꯤ ꯑꯗꯣ ꯅꯪ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯁꯨ ꯈꯔ ꯊꯦꯡꯅꯈꯤꯕꯅꯤꯅ ꯃꯥꯏꯕꯤꯔ ꯃꯥꯏꯕ꯭ꯔꯥ ꯑꯃ ꯌꯦꯡꯅꯅꯕ ꯇꯧ ꯐꯔꯦ ꯅꯪꯒꯤ ꯅꯊꯧꯒ ꯇꯧꯖꯍꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥꯟꯅꯕ ꯑꯗꯨ ꯆꯠꯈ꯭ꯔꯦ
ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯩꯔꯥꯕ ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝ ꯊꯣꯛꯄ ꯁꯨꯔꯒ ꯂꯩꯈ꯭ꯔꯤ꯫ ꯃꯌꯥꯝꯁꯤꯡ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯗꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯈꯣꯏ ꯃꯁꯦꯟ ꯍꯧꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯩꯔꯥꯕꯅ ꯇꯥꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯉꯔꯥꯡ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯂꯤꯈꯤꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯃꯍꯥꯛꯅ ꯋꯥꯔꯤ ꯂꯤꯊꯣꯛꯂꯨꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯕꯥꯡꯗꯦ, ꯀꯤꯒꯟꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯂꯛꯅꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯅꯤ ꯃꯈꯣꯏꯅ ꯅꯣꯛꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯣꯐꯤꯁꯀꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯃꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯅꯕꯒꯤꯗꯃꯛ ꯊꯣꯛꯅꯔꯛꯂꯤ꯫ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ "ꯏꯇꯥꯎ, ꯉꯁꯥꯏ ꯅꯈꯣꯏꯅ ꯋꯥ ꯅꯣꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ "ꯍꯦꯔ ꯏꯇꯥꯎ, ꯑꯇꯩꯒꯤ ꯅꯠꯇꯦꯗ. ꯅꯪꯅꯕꯨꯗꯤ ꯅꯪꯒꯤ ꯃꯇꯥꯡꯗ ꯅꯣꯛꯄ ꯃꯥꯜꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯇꯥꯡꯗ ꯅꯣꯛꯄ ꯅꯠꯇꯦꯀꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯔꯥꯕꯅ "ꯑꯗꯨ ꯋꯥꯔꯤꯗꯨ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯍꯥꯏꯌꯨꯗꯅ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯔꯥꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ "ꯉꯁꯥꯏꯗꯣ ꯑꯣꯐꯤꯁ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕꯗ ꯃꯍꯥꯛꯁꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯂꯥꯏ ꯑꯃ ꯂꯥꯛꯂꯒ ꯊꯕꯛ ꯇꯧ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯍꯟꯗꯛ ꯍꯞꯇꯥ ꯑꯁꯤꯗ ꯁꯤꯔꯒꯅꯤ. ꯂꯥꯏꯔꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯈꯝ ꯊꯦꯡꯅ ꯋꯥꯔꯒꯅꯤ. ꯑꯗꯨꯒ ꯅꯪꯁꯨ ꯂꯥꯏꯔꯃꯟꯗꯅ ꯋꯥꯃꯟꯗꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗ ꯂꯥꯡꯐꯩ ꯆꯠꯂꯒꯅꯤ. ꯑꯗꯨꯅ ꯅꯍꯥꯛ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯂꯤꯕꯅꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯩꯔꯥꯕꯅ "ꯅꯨꯡꯉꯥꯏꯔꯦ ꯅꯪꯒꯤ ꯋꯥꯔꯤꯁꯤꯁꯨ. ꯑꯗꯩ ꯀꯩꯗꯧꯔꯕ? ꯇꯧꯍꯟꯈ꯭ꯔꯕ꯭ꯔꯣ?" ꯇꯧꯗꯤ ꯇꯧꯍꯟꯈ꯭ꯔꯦ. ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯋꯥꯏꯆꯤꯠ ꯋꯥꯏꯀꯨꯝ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯅ." ꯑꯗ ꯃꯥꯒꯤ ꯋꯥꯉꯥꯡꯗꯣ ꯃꯌꯥꯝ ꯅꯤꯡꯁꯤꯡꯂꯒ ꯄꯨꯝꯅꯃꯛꯀ ꯅꯣꯛꯅꯤꯡꯉꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯩꯔꯥꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯍꯧꯅ ꯅꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ "ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦ ꯈꯔ ꯅꯣꯛꯂꯗꯤ. ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯁꯦ." "ꯑꯁ, ꯀꯔꯤ ꯋꯥꯅꯣ?" "ꯅꯪ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯋꯥꯏꯇꯤꯡ ꯁꯦꯠ ꯂꯩꯕꯗꯣ ꯑꯗꯨ ꯐꯥꯎꯕꯗꯪ ꯊꯤꯜꯂꯝꯃꯣ." "ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯨ? ꯌꯥꯝꯅ ꯀꯤꯔꯕꯩ ꯋꯥꯔꯣ?" "ꯍꯣꯏ, ꯈꯔ ꯀꯤꯔꯦ. ꯉꯔꯥꯡꯁꯨ ꯃꯗꯨꯗ ꯍꯅꯨꯕꯤ ꯑꯃ ꯄꯣꯠ ꯐꯝꯃꯒ ꯂꯩꯔꯝꯃꯤ. ꯍꯥꯏꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯗꯤꯅꯦ ꯅꯥꯔꯒ ꯂꯩꯕ ꯈꯔ ꯀꯨꯏꯔ ꯃꯥꯜꯂꯦ." "ꯑꯣ, ꯅꯥꯔꯒ ꯂꯩꯕ ꯍꯅꯨꯕꯤꯗꯣ ꯄꯣꯠ ꯐꯝꯂꯝꯕꯗꯒꯤ ꯅꯪ ꯀꯤꯕꯩ ꯋꯥꯅꯤꯅꯦ." "ꯑꯗꯨꯏ ꯅꯠꯇꯦꯃꯤ, ꯅꯉꯣꯟꯗꯁꯨ ꯑꯩꯅ ꯉꯁꯥꯏ ꯋꯥꯔꯤ ꯂꯤꯈ꯭ꯔꯗꯨꯗꯤ." "ꯍꯣꯏꯁꯦ, ꯌꯥꯔꯦꯁꯦ. ꯅꯪꯅ ꯀꯤꯕ ꯖꯒꯥꯗꯨ ꯐꯥꯎꯕ ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯕꯨꯠ ꯄꯦꯠ ꯀꯥꯏꯗꯅ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯩꯔꯥꯕꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯒꯥꯔꯤ ꯇꯨꯡꯗ ꯃꯥꯡꯗ ꯊꯧꯗꯨꯅ ꯊꯤꯟꯕꯤꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯗꯣ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯩꯔꯛ ꯑꯆꯧꯕꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ "ꯀꯔꯥꯏꯅꯣ? ꯍꯅꯨꯕꯤ ꯑꯃ ꯄꯣꯠ ꯐꯝꯃꯦꯕꯣ. ꯑꯩꯁꯨ ꯄꯣꯠꯇꯣ ꯈꯖꯤꯛꯇ ꯂꯩꯖꯈꯤꯒꯦꯗꯅ." "ꯏꯇꯥꯎ, ꯑꯁꯤꯒꯤ ꯋꯥꯏꯇꯤꯡ ꯁꯦꯠꯁꯦ ꯑꯁꯤꯗ ꯍꯦꯛ ꯐꯝꯕꯅꯦ. ꯉꯁꯤꯗꯤ ꯐꯪꯂꯝꯗ꯭ꯔꯦ. ꯑꯗꯣ ꯅꯪ ꯁꯤꯗꯒꯤ ꯈꯔ ꯍꯟꯖꯤꯜꯂꯒ ꯑꯥꯗꯒꯤ ꯄꯣꯁꯁꯦ ꯑꯁꯤꯁꯦ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯑꯃ ꯈꯤꯜꯂꯤꯁꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯊꯤꯜꯂꯝꯃꯣ." "ꯀꯩꯅꯣꯅꯦ ꯏꯇꯥꯎ, ꯂꯥꯞꯄꯤꯍꯦ ꯑꯁꯤꯗꯤ. ꯅꯪꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯪ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯌꯦꯡꯕꯗ ꯌꯥꯝꯅ ꯇꯥꯝꯃꯤ ꯋꯥꯅꯤ." "ꯍꯣꯏ, ꯀꯩꯗꯧꯔꯒꯦ, ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯤꯜꯂꯝꯃꯣ. ꯍꯌꯦꯡ ꯅꯪꯒꯤꯗꯁꯨ ꯑꯩꯅ ꯊꯤꯟꯕꯤꯗꯣꯏꯅꯤ." "ꯐꯔꯁꯦ, ꯂꯥꯛꯑꯣꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯩꯔꯥꯕꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯌꯥꯝꯅ ꯊꯥꯞꯅ ꯊꯤꯟꯕꯤꯔꯛꯂꯤ꯫ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨꯗꯒꯤ ꯈꯔ ꯍꯟꯖꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯆꯥꯎꯔꯕ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯐꯥꯎꯕ ꯊꯤꯟꯖꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯩꯔꯥꯕꯒꯤ ꯃꯃꯥꯟꯅꯕ ꯁꯨꯅꯤꯜꯗꯣ ꯃꯩꯔꯥꯕꯗꯣ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯨꯅꯤꯜꯁꯨ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯧꯔꯛꯂꯤ꯫ ꯃꯩꯔꯥꯕꯁꯨ ꯃꯌꯨꯝ ꯌꯧꯅꯕ ꯌꯥꯡꯅ ꯑꯗꯨꯃꯛ ꯊꯧꯈ꯭ꯔꯤ꯫ ꯁꯨꯅꯤꯜꯁꯨ ꯃꯍꯥꯛ ꯃꯩꯔꯥꯕ ꯍꯣꯏꯒꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯆꯪꯅꯅꯕ ꯑꯆꯧꯕ ꯂꯩꯔꯛ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯊꯧꯗꯣꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯊꯧꯗꯣꯔꯛꯄꯗ ꯁꯨꯅꯤꯜꯁꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ꯫ ꯉꯁꯥꯏ ꯃꯩꯔꯥꯕꯒ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯀꯅꯥꯁꯨ ꯐꯝꯍꯧꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗꯗꯤ ꯍꯅꯨꯕꯤ ꯑꯃ ꯐꯤꯗꯨꯛ ꯈꯨꯝꯂꯒ ꯃꯩ ꯃꯆꯥ ꯑꯃ ꯕꯨꯗꯣꯜ ꯑꯃ ꯊꯥꯜꯂꯒ ꯀꯔꯤꯅꯣ ꯈꯔ ꯄꯣꯐꯝ ꯐꯝꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯨꯔꯦ꯫
Maru urubada Mairabagi mamanaba Sunil kanna gari ado laikhatlaga mayum yonaba chelakhi chumi Mairabana haibudu sumi Mairabana haibudu sumi haiduna angaw phaigum koilaw lawromli Matau asumna Sunilna gari ado yamna kanna laikhatlaga nganglaga thaukhibadu Mairabana athapadagi makhol tabadagi sap lawna leplaga mahaksu maning handuna yenglakli matam maduta Sunilna gari ado kanna laikhatlaga nganglaga thaukhibado Arapadagi Mairabasu uri matam maduda Mairabana Sunilsu karigumba kharadi soidana thingnaramlagani haibasi mahaksu khanglabani Mairabasu mangonda monsilakpa tare khaladuna gari adu yana lekhatuna Mairabasu mayum jonganaba thaukhre masigi matung Mairaba gari adu yana makhoigi yumgi thongalomda thaujalakli aduga gari adu sangoi masi aduda inkhalamlaga mahak parap mangolomda kakhallaklaga Mamabu korokli matam maduda Mairabagi mamasu thongado hangdoktuna mapanda parap thurakli kari torobagi ibungo haiduna ipa pakhatna matam maduda Mairabana imungta hairage lao ima hairamlaka thongado gam lonsankhri aduga mamada ima aido ngasi office halako matamda aigi imanaba Sunil thilalakpani imanaba Sunil do khara kigandabani masi maga aigasi phanayam sangna aikoigi transformer leibado adu phawba mahakna ibu thinbirablame adugi matungda mahaksu mayum lomda hankrabani adugadi madu kari thindrabuno khangdi gari adu yamna yang lekhatlaga kari normal lawramlaga mahak chenkrabani ma adumna hairakpada Mairabagi mamana hai adu waragana phone tawra kholaga kamai tawrino haidana hangudra nangsu hoima ai kawbu kawi amta hangi asumna hairaga Mairabana Sunil da fall tawi adubu Sunil fall do pakna paikhalaktre kari thodok tholaba jano haiduna hena pakhalakpadagi Mairabana Sunil da phone amaka sutoksali matam maduta Sunil gi machanupi aduna fall do paikhalakli kabli tawduna pairakpa aduta Mairabana hai nayambadi ha kedorge ba Sunil kedorge asumna hanglubaduta Sunil gi machanupi aduna tamodo ngasai office halakpadagi karino khangdi Churon paron lolaga abok pot sida lupa kya piriba pot asina kayano yamatangi haiduna koilaw lawraga leiri ngahak leraga abok chakre haiduna amuk lawi ngahak leraga na pot ki mamal amu hunai karino ma tawduna leiri haiduna Mairabada hairakli matam maduta Mairabana as maso mu haurabro fare ai laklage se asumna hairakpada Sunil gi machanupi aduna Babunga imaga su amaiba koruni haiduna chakhri aisu dada se senaraga lehori basini hairakpada Mairabana ho fare ai laklage se asumna hairaga pholadu thamnari pholadu hek thamkhibaga Mairabagi mamana karino ibungona hana hairibadubo ha nati nangna jakane hairibadubu mokhoigi waiting set hairiba waiting set tubu lalaga chatloidraba nangbo adumna hairakpada Mairabana ai huini ma ai kuna chakadori basisu waiting set tu lalaga chakadori baniko as ima la ke di haidokre kamai tawni adumna hairakpada Mairabagi mamana farese yumthangnabagi ibungo sigane hek chatminnaro adumna hairakpada Mairabana as isage thabokni mi amuk chenabado muk tallibani ni ima ga ibani chatlurasiro ima dine hakchang chikyan ngamdi oho ha hek tawradi heng nuaiteba nangbo adugi sumathakta nangadi khangamaroi nakhoi pofam phambi nabok lehaw haibadu ngasi ayuk to lei train he nangdi office aprina kem khangamaroi kari abok lehaw lei trawa hoi yemi nangbo as ai lakki swaidu ugum to adom da hainari ngai tancha aduta Mairabagi phone da call amuk lakle matam aduta Mairabana Sunil ni lao mo haraktana hello adum na hairubata Sunil gi mapana ibungo nang lakane haibudu bu kada yorage adum na halakpada Mairabana pabung ai lakedra tawri ai si khanjana raga leiraba kaidorage ni ibungo nukoi gi lekai da amaiba ahiba ma leiyadana hai maibudu ka toroga amutang lakminagero
ꯅꯪꯒꯤ ꯅꯇꯥꯎꯁꯤ ꯆꯨꯔꯣꯟ ꯄꯔꯣ ꯂꯣꯜꯂꯒ ꯂꯩꯔꯦꯅꯦꯍꯦ ꯍꯣꯏ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯒꯦ ꯃꯥꯏꯕ ꯑꯃ ꯀꯧꯅꯦꯅ ꯆꯠꯅꯦꯅ ꯍꯥꯏꯈꯤꯕꯗꯨꯕꯨ ꯀꯝꯗꯧꯔꯒꯦ ꯃꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤ ꯃꯥꯅ ꯈꯔ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯨꯒꯤꯅꯤ ꯌꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯗꯣ ꯑꯝꯇꯪ ꯀꯧꯔꯛꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯩꯔꯥꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯒꯤ ꯃꯃꯥꯅ ꯐꯔꯦ ꯐꯔꯦ ꯃꯥꯏꯕꯗꯨꯃ ꯌꯥꯎꯔꯕꯗꯤꯅꯦ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯩꯔꯥꯕꯗꯣ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯏꯕ ꯑꯗꯨꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯨꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯃꯇꯝꯅꯒ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯏꯕꯣ ꯅꯣꯏꯅ ꯇꯧꯕ ꯁꯥꯕ ꯏꯃꯥ ꯃꯥꯒꯤ ꯄꯣꯐꯝ ꯐꯝꯂꯝꯕ ꯋꯥꯏꯇꯤꯡ ꯁꯦꯠ ꯖꯒꯥ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯁꯥꯟꯅꯕꯨꯡ ꯑꯣꯏꯗꯨꯅ ꯂꯩꯔꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯎꯔꯨ ꯎꯔꯨ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯈꯪꯅꯕ ꯈꯔꯗꯤ ꯑꯗꯨꯝ ꯊꯣꯛꯂꯒꯗꯧꯔꯤꯕꯅꯤ ꯑꯩꯕꯨꯗꯤ ꯈꯔ ꯐꯩ ꯂꯦꯋꯥ ꯇꯤꯟꯋꯥꯅ ꯉꯥꯛꯄ ꯉꯝꯒꯅꯤ ꯅꯪꯒꯤ ꯋꯥꯅꯤ ꯀꯤꯒꯅꯨꯀꯣ ꯑꯗꯨꯏꯁꯨ ꯏꯕꯣ ꯀꯤꯕꯨ ꯀꯤꯔꯕ ꯃꯈꯣꯏꯅ ꯍꯦꯟꯖꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯀꯤꯕꯨ ꯀꯤꯗ꯭ꯔꯕ ꯅꯪꯅ ꯉꯝꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯐꯔꯦ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯉꯁꯤꯁꯦ ꯂꯩꯍꯥꯎꯒꯤ ꯄꯣꯠꯂꯣꯏꯕ ꯅꯨꯃꯤꯠꯀ ꯑꯣꯏꯔꯦ ꯑꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯃꯊꯤ ꯐꯣꯡꯂꯛꯂꯒꯅꯤ ꯑꯗꯨꯕꯨ ꯅꯤꯡꯍꯟꯅꯒꯅꯨ ꯀꯤꯒꯅꯨꯀꯣ ꯂꯥꯎ ꯂꯥꯎ ꯆꯠꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯩꯔꯥꯕ ꯑꯃꯗꯤ ꯑꯃꯥꯏꯕꯗꯣ ꯄꯨꯟꯅ ꯁꯨꯅꯤꯜ ꯍꯣꯏꯗ ꯂꯥꯛꯃꯤꯟꯅꯔꯦ ꯃꯈꯣꯏꯅ ꯑꯁꯨꯝ ꯒꯥꯔꯤ ꯑꯗꯣ ꯊꯧꯔꯛꯄ ꯃꯇꯝꯗ ꯂꯩꯍꯥꯎꯒꯤ ꯄꯣꯐꯝ ꯐꯝꯐꯝ ꯖꯒꯥ ꯑꯗꯣ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯂꯩꯕꯗꯨꯗꯒꯤ ꯐꯅꯌꯥꯝ ꯆꯈꯠꯂꯛꯂꯒ ꯊꯥꯞꯅ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨꯅ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯑꯣꯖꯥ ꯑꯥꯒꯤ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯁꯤꯗꯅꯤ ꯑꯕꯣꯛ ꯂꯩꯍꯥꯎꯅ ꯍꯦꯛ ꯄꯣꯐꯝ ꯐꯝꯂꯤꯕꯗꯣ ꯃꯁꯤꯗꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯁꯨꯅꯤꯜꯅ ꯂꯥꯏꯈꯪꯅꯔꯤꯕ ꯑꯗꯨꯒ ꯑꯩꯁꯨ ꯑꯩ ꯈꯪꯉꯤ ꯂꯥꯡꯒꯅꯨꯀꯣ ꯑꯩ ꯂꯩꯋꯥ ꯑꯃ ꯁꯣꯟꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯩꯔꯥꯕꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯔꯤ ꯑꯗꯨꯒ ꯃꯁꯥꯗꯁꯨ ꯅꯥꯟꯊꯖꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯩꯔꯥꯕꯗ ꯍꯥꯏꯔꯤ ꯏꯕꯨꯡꯉꯣ ꯁ꯭ꯋꯥꯏꯒꯤ ꯖꯒꯥꯁꯤꯗ ꯒꯥꯔꯤꯗꯣ ꯇꯞꯊꯕꯁꯨ ꯌꯥꯗꯦꯀꯣ ꯈꯥꯝꯕꯁꯨ ꯌꯥꯗꯦ ꯀꯟꯅ ꯊꯧꯒꯠꯂꯤꯉꯩꯗꯤ ꯐꯩ ꯍꯣꯔꯣꯟꯗꯣ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯪ ꯃꯁꯤꯡ ꯈꯔ ꯌꯥꯝꯂꯛꯅ ꯇꯤꯠ ꯂꯥꯎꯅ ꯈꯣꯡꯖꯜꯂꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯩꯔꯥꯕꯁꯨ ꯒꯥꯔꯤ ꯑꯗꯨ ꯌꯥꯡꯅ ꯊꯧꯔꯛꯂꯒ ꯖꯒꯥꯗꯣ ꯍꯦꯛ ꯌꯧꯔꯛꯄꯗ ꯒꯥꯔꯤꯒꯤ ꯍꯣꯔꯣꯟ ꯑꯗꯣ ꯍꯧꯅ ꯃꯔꯤ ꯃꯉꯥꯔꯛ ꯈꯣꯡꯖꯜꯂꯤ ꯑꯁꯨꯝꯅ ꯈꯣꯡꯖꯜꯂꯒ ꯒꯥꯔꯤ ꯑꯗꯣ ꯈꯔ ꯀꯟꯅ ꯉꯪꯈꯠꯇꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯒꯥꯔꯤꯒꯤ ꯁꯥꯏꯠ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯇꯨꯡꯂꯣꯝꯗ ꯍꯅꯨꯕꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯆꯩꯁꯨ ꯁꯨꯗꯨꯅ ꯂꯥꯛꯍꯧꯔꯤꯕꯗꯨ ꯃꯩꯔꯥꯕꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯩꯔꯥꯕ ꯆꯤꯡ ꯂꯥꯎꯅ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯀꯣꯛꯀꯤ ꯃꯁꯝ ꯆꯞ ꯌꯨꯡꯈꯠꯂꯛꯄꯒꯨꯝ ꯇꯧꯔꯤꯕꯗꯣ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯪꯂꯗꯨꯅ ꯏꯕꯨꯡꯉꯣ ꯒꯥꯔꯤꯗꯣ ꯅꯃꯥꯏꯗꯣ ꯃꯃꯥꯡꯗ ꯌꯦꯡꯉꯒ ꯊꯧꯅꯦ ꯅꯪꯕꯨ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯌꯦꯡꯉꯤꯕꯗꯨꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯔꯥꯕ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯨꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯁꯝ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯂꯛꯂꯤꯕ ꯃꯩꯔꯥꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯇꯞꯅ ꯅꯥꯟꯊꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕ ꯑꯃꯥꯏꯕ ꯑꯃꯒ ꯆꯠꯃꯤꯟꯅꯔꯤꯀꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯇꯞꯅ ꯐꯥꯊꯔꯒ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯑꯁꯨꯃꯛ ꯊꯧꯔꯛꯂꯤ ꯁꯣꯝꯗꯅ ꯁꯨꯅꯤꯜꯒꯤ ꯃꯄꯥꯕꯨꯡꯅ ꯃꯩꯔꯥꯕꯗ ꯍꯟꯖꯤꯟ ꯐꯣꯟ ꯇꯧꯔꯛꯂꯤ ꯑꯗꯨꯕꯨ ꯐꯣꯟ ꯄꯥꯏꯈꯠꯄ ꯌꯥꯗꯕ ꯃꯇꯥꯡ ꯊꯣꯛꯄꯅ ꯐꯣꯟ ꯄꯥꯏꯈꯠꯇ꯭ꯔꯤ ꯑꯁꯨꯝ ꯒꯥꯔꯤ ꯑꯗꯨ ꯌꯥꯡꯅ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁꯨꯅꯤꯜ ꯍꯣꯏꯒꯤ ꯌꯨꯝꯒ ꯊꯧꯖꯤꯜꯂꯛꯂꯤ ꯑꯗꯨꯗꯨꯒ ꯁꯨꯅꯤꯜ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯏꯇꯥꯎ ꯁꯨꯅꯤꯜ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯜꯒꯤ ꯃꯄꯥꯕꯨꯡ ꯄꯔꯞ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯏꯕꯨꯡꯉꯣ ꯃꯩꯔꯥꯕ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯅꯪ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯂꯨꯔꯕꯅꯤꯅꯦ ꯂꯥ ꯀꯥꯈꯠꯂꯣ ꯑꯣꯖꯥ ꯃꯥꯏꯕ ꯀꯥꯈꯠꯄꯤꯔꯛꯎꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯍꯣꯏ ꯐꯅꯤ ꯍꯥꯏꯗꯨꯅ ꯀꯥꯈꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯜꯅ ꯄꯪꯅꯣꯛꯇ ꯅꯣꯛꯂꯒ ꯂꯥ ꯏꯆꯥ ꯁꯥ ꯏꯁꯨ ꯅꯈꯣꯏ ꯂꯥꯎꯅꯍꯦ ꯅꯕꯣꯛꯁꯦ ꯈ꯭ꯋꯥꯡꯅꯒ ꯈ꯭ꯋꯥꯡ ꯅꯥꯕꯅꯦ ꯑꯍꯜ ꯃꯇꯝꯒ ꯑꯣꯏꯁꯤꯜꯂꯛꯄꯅꯦ ꯕꯣꯔ ꯄꯤꯔꯝꯒꯦ ꯂꯥꯎꯅꯍꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯉꯥꯡꯒꯤ ꯑꯅꯥꯕꯁꯤꯗꯤ ꯈꯔ ꯂꯨꯁꯜꯂꯝꯂꯦꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ
ꯑꯣꯖꯥ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯑꯦ ꯑꯣꯖꯥ ꯌꯥꯗꯦ ꯌꯥꯗꯦ ꯀꯩꯗꯧꯔꯕ ꯑꯉꯥꯡꯁꯤꯕꯣ ꯁꯨꯝꯗꯧꯕꯅꯤ ꯑꯉꯥꯡꯁꯤ ꯑꯩꯅ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯌꯦꯡꯖꯕꯗ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯑꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯪꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯚꯨꯠ ꯄ꯭ꯔꯦꯠ ꯂꯥꯏꯑꯣꯛꯇꯤ ꯂꯣꯛꯂꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯣꯖꯥ ꯑꯣꯖꯥꯅ ꯈꯟꯕꯤꯔꯤꯕꯗꯨꯃꯛ ꯆꯨꯝꯂꯕꯅꯤ ꯑꯉꯥꯡ ꯑꯁꯤꯗ ꯍꯅꯨꯕꯤ ꯑꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯂꯦ ꯃꯗꯨ ꯃꯪꯂꯥꯏꯒꯤ ꯁꯨꯏ ꯈꯔ ꯌꯥꯎꯔꯤ ꯑꯗꯨꯅ ꯃꯪꯂꯥꯏ ꯑꯃꯗꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯁꯔꯨꯛꯁꯤꯡ ꯑꯃꯗꯤ ꯀꯔꯤ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯡꯗꯣꯛꯂꯒ ꯀꯠꯊꯣꯛꯇ꯭ꯔꯕꯗꯤ ꯐꯔꯣꯏꯗꯧꯔꯤ ꯑꯗꯨꯅ ꯂꯩꯇꯥꯏꯅꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯠꯂꯨ ꯍꯥꯏꯔꯛꯂꯕꯁꯨ ꯃꯗꯨ ꯀꯠꯊꯣꯛꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯩꯔꯥꯕꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯃꯥꯏꯕꯗꯣ ꯁꯨꯅꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯜꯅ ꯀꯗꯥꯏꯗꯒꯤꯅꯣ ꯁꯤꯅꯃꯣ ꯍꯩ ꯆꯠ ꯑꯩꯒꯤ ꯏꯅꯥꯛꯇꯒ ꯆꯪꯉꯛꯀꯅꯨꯀꯣ ꯑꯩꯅ ꯁꯔꯣꯛꯇꯅꯅꯦ ꯑꯄꯥꯏ ꯄꯣꯠꯅ ꯊꯣꯝꯃꯛꯇꯅ ꯅꯁꯛꯀꯗ ꯂꯣꯏ ꯑꯣꯜꯂꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯔꯥꯕꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯅꯦꯅ ꯀꯔꯤꯒꯤꯅꯣꯅꯦ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯗ ꯀꯥꯏꯗꯣꯡꯕꯤꯗꯅ ꯂꯩꯕꯤꯔꯤꯁꯤꯕꯣ ꯅꯠꯇꯦꯅꯦ ꯁꯤꯔꯕꯗꯨꯗꯤ ꯂꯥꯏꯔꯩꯄꯥꯛꯇ ꯀꯣꯛ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ ꯀꯔꯤ ꯀꯥꯟꯗꯕꯗ ꯑꯉꯥꯡꯁꯤꯗ ꯌꯦꯠꯄꯤꯔꯤꯕꯅꯣ ꯀꯥꯟꯅꯗꯦ ꯁꯦ ꯑꯃꯨꯛꯀ ꯊꯣꯛꯄꯤꯔꯛꯎꯁꯦ ꯏꯅꯦꯅ ꯄꯥꯝꯂꯤꯕꯗꯣ ꯀꯔꯤꯅꯣ ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯒꯦꯁꯦ ꯀꯩꯗꯧꯁꯦꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯅꯤꯜꯅ ꯍꯥꯏ ꯑꯩꯅ ꯃꯉꯣꯟꯗ ꯂꯩꯔꯤꯕꯁꯤꯕꯨ ꯂꯩꯅꯤꯡꯗꯨꯅ ꯂꯩꯕ ꯃꯥꯟꯕ꯭ꯔꯣ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯩꯅꯦ ꯄꯣꯠꯐꯝ ꯐꯝꯕꯗꯨ ꯌꯥꯝꯅ ꯄꯥꯝꯃꯤꯅꯦꯍꯦ ꯑꯗꯨꯅ ꯄꯣꯠꯐꯝ ꯐꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯑꯩ ꯇꯤꯛꯄ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯗꯪ ꯐꯪꯂꯕꯗꯤ ꯑꯩ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯒꯗꯕꯅꯤ ꯀꯔꯤ ꯇꯧꯕꯒꯤ ꯃꯉꯣꯟꯗ ꯌꯦꯠꯆꯔꯨꯗꯒꯦ ꯃꯤꯅ ꯎꯁꯤꯠꯇ꯭ꯔꯤꯕꯁꯨ ꯑꯩꯅ ꯑꯗꯨ ꯀꯟꯅ ꯄꯣꯠ ꯌꯣꯜꯂꯤꯕꯗꯨꯕꯨ ꯂꯨꯄꯥ ꯑꯃꯈꯤ ꯐꯥꯎꯕ ꯂꯩꯔꯝꯗꯅ ꯆꯠꯈ꯭ꯔꯤꯕꯅꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯩꯔꯥꯕꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯆꯤꯡꯊꯦꯛꯇ꯭ꯔꯤꯕꯗꯨꯗꯤ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯄꯣꯠ ꯂꯩꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤꯗꯔꯥ ꯁꯨꯅꯤꯜꯅ ꯄꯣꯠ ꯂꯩꯗꯕꯤꯗ ꯆꯠꯈꯤꯕꯗꯨꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯉꯣꯟꯗ ꯆꯪꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯃꯩꯔꯥꯕꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯥꯗꯤ ꯄꯩꯁꯥ ꯌꯥꯎꯒꯗꯅꯅꯦ ꯂꯩꯗ꯭ꯔꯕ ꯖꯥꯠꯅꯤ ꯏꯅꯦꯗꯤ ꯁꯣꯠꯀꯦ ꯍꯥꯏꯕꯁꯨ ꯌꯥꯔꯛꯂꯣꯏ ꯐꯔꯦ ꯏꯅꯦꯒꯤꯅꯦ ꯄꯣꯠ ꯆꯩ ꯂꯩꯅꯅꯕꯗꯣ ꯄꯣꯠ ꯇꯤꯛꯅꯅꯕꯗꯣ ꯑꯩ ꯄꯤꯔꯒꯦꯁꯦ ꯀꯔꯤ ꯄꯣꯠꯅꯣ ꯁꯦ ꯍꯥꯏꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯅꯤꯜꯅ ꯍꯪꯒꯥꯝ ꯀꯣꯕꯤ ꯊꯕꯤ ꯃꯥꯏꯔꯦꯟ ꯇꯣꯔꯕꯣꯠ ꯑꯃꯗꯤ ꯈꯥꯃꯦꯟꯅꯆꯤꯡꯕ ꯃꯊꯪ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯨꯅꯤꯜꯒꯤ ꯃꯄꯥꯕꯨꯡꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯏꯕꯨꯡꯉꯣ ꯁꯨꯅꯤꯜꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯤꯕꯨ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯅꯤꯜꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥꯅ ꯈꯔ ꯃꯈꯩꯗꯤ ꯉꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯗꯁꯨ ꯐꯅ ꯌꯥꯝꯅ ꯄꯥꯜꯂꯤꯕꯅꯤ ꯑꯗꯨꯒ ꯌꯨꯝꯊꯪꯅꯕ ꯀꯩꯗꯧꯕꯗꯁꯤꯗꯨ ꯈꯔ ꯈꯣꯝꯕꯗꯤ ꯌꯥꯅꯤ ꯆꯥꯕ ꯌꯥꯕ ꯅꯠꯇ꯭ꯔꯕꯁꯨ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯇꯉꯥꯏ ꯐꯗꯅ ꯆꯪꯒꯗꯕꯅꯤ ꯊꯕꯤ ꯃꯥꯏꯔꯦꯟ ꯇꯣꯔꯕꯣꯠ ꯑꯃꯗꯤ ꯈꯥꯃꯦꯟꯅꯆꯤꯡꯕ ꯈꯔ ꯂꯥꯡꯅꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯨꯅꯤꯜꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯤꯡꯈꯣꯜꯗꯒꯤ ꯍꯦꯛꯄ ꯌꯥꯎ ꯌꯨꯝꯗ ꯊꯪꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯍꯧꯗꯣꯛꯂꯒ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯍꯤꯡꯈꯣꯜꯗ ꯄꯥꯜꯂꯝꯕꯗꯒꯤ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯍꯦꯛꯄ ꯌꯥꯎ ꯇꯧꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯁꯨꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯂꯥꯡꯂꯤ ꯑꯗꯨꯒ ꯁꯨꯅꯤꯜꯒꯤ ꯃꯄꯥꯕꯨꯡꯅ ꯍꯥꯟꯅ ꯀꯧꯗꯨꯅ ꯊꯅꯝꯂꯕ ꯑꯃꯥꯏꯕ ꯑꯗꯨꯒ ꯃꯩꯔꯥꯕꯅ ꯍꯧꯖꯤꯛ ꯄꯨꯔꯛꯂꯤꯕ ꯑꯃꯥꯏꯕ ꯑꯅꯤ ꯆꯪꯗꯨꯅ ꯂꯐꯨ ꯂꯇꯪ ꯂꯥ ꯍꯦꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯏ ꯑꯗꯣ ꯇꯥꯏꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯔꯕꯗ ꯍꯧꯖꯤꯛꯇꯤ ꯁꯨꯅꯤꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯗꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤ ꯁꯨꯔꯕꯅꯤꯅ ꯅꯪꯒꯤ ꯄꯣꯠ ꯇꯤꯛꯄꯗꯨꯁꯨ ꯌꯥꯔꯒꯅꯤ ꯑꯗꯨꯅ ꯃꯁꯤ ꯄꯨꯔꯒ ꯅꯍꯥꯛꯁꯨ ꯆꯠꯈ꯭ꯔꯣꯅꯦꯀꯣ ꯑꯗꯨꯗꯤ ꯂꯥꯎ ꯆꯠꯂꯁꯤ ꯊꯤꯟꯗꯣꯛꯄꯤꯒꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯩꯔꯥꯕꯅ ꯄꯨꯔꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯌꯥꯡꯀꯣꯛꯇ ꯍꯥꯞꯂꯒ ꯂꯥꯎ ꯊꯣꯛꯂꯁꯤ ꯂꯥꯎ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄꯣꯠ ꯇꯤꯛꯄꯁꯨ ꯂꯣꯏꯔꯕꯅꯤꯅ ꯊꯤꯟꯗꯣꯛꯄꯤꯔꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯜ ꯃꯁꯥꯗꯣ ꯆꯤꯡꯊꯦꯛꯄ ꯍꯧꯔꯛꯏ ꯀꯗꯥꯏꯗꯅꯣ ꯁꯤꯗ ꯄꯤꯔꯛꯎꯅꯦ ꯅꯪꯕꯨ ꯀꯗꯥꯏꯗꯅꯣꯅꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯂꯩꯔꯤ ꯑꯗꯨꯃ ꯂꯥꯎꯔꯝꯕꯗꯨꯗ
ꯁꯨꯅꯤꯜꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯨꯅꯤꯜꯒꯤ ꯃꯄꯥꯕꯨꯡꯅ ꯀꯧꯔꯨꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯨꯅꯤꯜꯒꯤ ꯃꯊꯕꯥꯛꯇ ꯇꯞꯅ ꯅꯝꯂꯒ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯅꯥꯟꯊꯕꯗꯒꯤ ꯁꯨꯅꯤꯜ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ, ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯩꯔꯥꯕꯅ ꯄꯣꯔꯛꯄ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯂꯥ ꯍꯣ ꯁꯣꯝ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯄꯨꯊꯣꯛꯈꯤꯕꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯂꯥ ꯑꯃꯗ ꯅꯤꯡꯊꯤꯅ ꯊꯦꯟꯗꯨꯅ ꯊꯝꯂꯒ ꯁꯦ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤ ꯄꯨꯔꯒ ꯅꯍꯥꯛ ꯆꯠꯈ꯭ꯔꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯩꯔꯥꯕꯒꯤ ꯄꯣꯔꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯣ ꯊꯥꯗꯣꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒ ꯌꯥꯡꯀꯣꯛ ꯑꯗꯨ ꯃꯀꯣꯛꯀ ꯊꯥꯡꯒꯠꯇꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯄꯔꯞ ꯆꯪꯉꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯅꯥꯕ ꯐꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯁꯨꯅꯤꯜꯒꯤ ꯃꯄꯥꯕꯨꯡꯅ ꯀꯧꯔꯨꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕꯅ ꯌꯦꯡꯕꯤꯗꯅ ꯑꯅꯥꯕꯁꯤ ꯇꯤꯟꯀꯣꯛꯂꯦ ꯂꯥꯏꯀꯣꯛꯂꯦ ꯇꯤꯟꯁꯦꯡꯂꯦ ꯂꯥꯏꯁꯦꯡꯂꯦ ꯄꯨꯡꯐ ꯍꯦꯛ ꯐꯔꯦꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯤ ꯄꯨꯡꯉꯛꯏ ꯑꯃꯥꯏꯕ ꯑꯅꯤꯅ ꯍꯥꯏꯅꯔꯤꯕꯗꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯨꯅꯤꯜ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯜꯒꯤ ꯃꯄꯥꯕꯨꯡꯅ ꯑꯃꯗꯤ ꯃꯃꯥꯅꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯍꯥꯏ ꯅꯪꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯁꯨꯅꯤꯜꯅ ꯀꯔꯤꯅꯣ ꯏꯇꯥꯎ ꯃꯩꯔꯥꯕ ꯏꯇꯥꯎ ꯀꯝꯗꯧꯅ ꯅꯪꯗꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯝꯂꯤꯕ? ꯏꯇꯥꯎꯁꯤ ꯉꯁꯥꯏ ꯌꯨꯝꯗ ꯍꯟꯈꯤꯕꯗꯨꯗ ꯀꯔꯤꯅꯣ ꯈꯔ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ, ꯑꯗꯨꯒꯤ ꯆꯤꯡꯊꯦꯛꯄꯗꯒꯤ ꯑꯩꯅ ꯁꯤꯒꯤ ꯈꯨꯔꯥ ꯃꯥꯏꯕꯁꯤ ꯄꯨꯔꯒ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯁꯨꯝꯗꯧꯕꯅꯤ, ꯉꯁꯥꯏ ꯏꯇꯥꯎꯗꯨ ꯑꯩꯅ ꯅꯈꯣꯏꯒꯤ ꯈꯨꯜꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯑꯃ ꯂꯩꯕꯗꯨ ꯐꯥꯎꯕ ꯊꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯌꯨꯝꯂꯣꯝꯗ ꯍꯥꯏꯒꯠꯂꯛꯄꯗ ꯅꯪꯅ ꯍꯦꯛ ꯍꯥꯏꯕ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯃ ꯂꯩꯕ ꯅꯈꯣꯏꯒꯤ ꯅꯕꯣꯛ ꯑꯃꯅ ꯄꯣꯠꯐꯝ ꯐꯝꯃꯦ ꯍꯥꯏꯕ ꯖꯒꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯐꯤꯗꯨꯛ ꯈꯨꯝꯖꯤꯜꯂꯒ ꯄꯣꯠꯐꯝ ꯐꯝꯂꯒ ꯂꯩꯔꯝꯃꯤ, ꯕꯨꯗꯣꯜ ꯑꯃ ꯊꯥꯜꯂꯒ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯌꯨꯝ ꯇꯝꯅ ꯒꯥꯔꯤꯁꯦ ꯌꯥꯝꯅ ꯑꯗꯨꯃꯛ ꯊꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯏꯁꯥꯁꯤ ꯆꯤꯡ ꯂꯥꯎꯔꯒ ꯑꯗꯨꯃꯛ ꯑꯩꯁꯤ ꯋꯥꯟꯊꯈ꯭ꯔꯕꯅꯤ꯫ ꯑꯗꯒꯤꯗꯤ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯁꯤꯗ ꯃꯌꯥꯝ ꯑꯣꯝꯁꯜꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯅꯤꯜꯒꯤ ꯃꯄꯥꯕꯨꯡꯅ ꯏꯕꯨꯡꯉꯣ ꯑꯗꯨꯗꯒꯤ ꯅꯪꯁꯤ ꯑꯩ ꯄꯣꯠ ꯌꯣꯟꯕ ꯊꯦꯡꯂꯦ, ꯀꯅꯥ ꯂꯩ ꯏꯆꯥ ꯏꯁꯨ ꯕꯣꯔ ꯄꯤꯔꯝꯒꯦ ꯂꯥꯎꯅꯍꯦ ꯍꯥꯏꯗꯨꯅ ꯅꯪꯁꯤ ꯏꯕꯨꯡꯉꯣ ꯀꯣꯏꯂꯥꯎ ꯂꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯇꯅ ꯑꯣꯖꯥ ꯃꯥꯏꯕꯁꯤ ꯀꯧꯔꯨꯔꯦ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯃꯁꯤꯒꯤ ꯂꯥꯏꯑꯣꯡꯁꯤꯃꯗꯤ ꯑꯩ ꯈꯤꯇꯪ ꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯃꯩꯔꯥꯕꯗ ꯍꯥꯏꯕꯗꯒꯤ ꯃꯩꯔꯥꯕꯅ ꯅꯪꯒꯤ ꯅꯇꯥꯎꯁꯤꯅ ꯑꯣꯖꯥ ꯃꯥꯏꯕꯁꯤ ꯑꯃꯨꯛ ꯄꯣꯔꯛꯇꯅ ꯑꯣꯖꯥ ꯑꯅꯤꯗꯅ ꯍꯣꯠꯅꯕꯤꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯉꯥꯎꯗꯨꯅ ꯕꯣꯔꯥ ꯌꯥꯜꯂꯒ ꯁꯣꯔꯣꯛ ꯆꯠꯂꯗꯧꯕꯅꯤꯍꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯅꯤꯜꯅ ꯑꯃꯥꯏꯕ ꯑꯅꯤꯗꯨꯗ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯈꯨꯔꯨꯝꯂꯝꯂꯤ꯫ ꯑꯃꯥꯏꯕ ꯑꯅꯤ ꯑꯗꯨꯅ ꯌꯥꯔꯦꯗ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯃꯩꯔꯥꯕ ꯑꯣꯖꯥ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅꯅꯕ ꯇꯧꯔꯁꯤ, ꯃꯇꯝꯁꯤ ꯄꯨꯡ 12 ꯂꯥꯟꯁꯤꯜꯂꯛꯂꯦ, ꯑꯗꯨꯅ ꯄꯪꯊꯦꯡꯉꯁꯨ ꯂꯩꯔꯒꯨꯝꯁꯤ, ꯆꯠꯅꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯑꯣꯖꯥ, ꯑꯗꯨꯗꯤ ꯏꯇꯥꯎ ꯁꯨꯅꯤꯜ, ꯄꯥꯕꯨꯡ, ꯏꯃꯥ, ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯇꯧꯔꯒꯦꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯅꯤꯜꯅ ꯍꯣꯏ ꯏꯇꯥꯎ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯁꯨꯅꯤꯜꯒꯤ ꯃꯄꯥꯕꯨꯡꯅ ꯃꯩꯔꯥꯕꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯃꯥꯏꯕꯗꯨꯗ ꯑꯋꯥꯃꯟ ꯈꯔ ꯀꯠꯂꯤ꯫ ꯑꯗꯨꯒ ꯁꯨꯅꯤꯜꯒꯤ ꯃꯄꯥꯕꯨꯡꯅ ꯀꯧꯔꯨꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗꯁꯨ ꯉꯝꯖꯕ ꯑꯋꯥꯃꯟ ꯈꯔ ꯆꯞ ꯃꯥꯟꯅꯅ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯅꯤꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯊꯣꯛꯅꯈ꯭ꯔꯦ꯫ ꯁꯨꯅꯤꯜꯒꯤ ꯃꯄꯥꯕꯨꯡꯅ ꯀꯧꯔꯨꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯍꯦꯛ ꯂꯩꯀꯥꯏꯗꯅꯤꯅ ꯉꯝ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯩꯔꯥꯕ ꯑꯃꯗꯤ ꯃꯩꯔꯥꯕꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯃꯥꯏꯕ ꯃꯈꯣꯏ ꯑꯅꯤꯒꯤꯗꯤ ꯂꯝꯗꯣ ꯈꯔ ꯊꯥꯞꯄꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯁꯨꯅꯤꯜ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯅꯨꯡꯉꯥꯏꯅ ꯑꯅꯥꯕꯗꯣ ꯐꯗꯨꯅ ꯂꯩꯍꯧꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯩꯔꯥꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯈꯨꯜꯂꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯁꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯩꯔꯥꯕꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯒꯨꯝꯕ ꯑꯃ ꯐꯪꯂꯛꯄꯗꯒꯤ ꯃꯩꯔꯥꯕꯗ ꯍꯥꯏꯔꯤ, ꯃꯩꯔꯥꯕ, ꯄꯣꯠꯐꯝ ꯐꯝꯕꯤ ꯏꯅꯦꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯣꯠꯐꯝ ꯐꯝꯂꯝꯒꯅꯤ, ꯑꯗꯣ ꯅꯪ ꯀꯤꯒꯅꯨꯀꯣ, ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯂꯕꯅꯤꯅ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏ꯫ ꯑꯗꯨꯒ ꯅꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯃꯉꯣꯟꯗ ꯌꯦꯡꯁꯤꯜꯂꯨꯕꯁꯨ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯌꯦꯡꯐꯝ ꯊꯣꯛꯄ ꯃꯃꯥꯏ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯊꯧꯒꯗꯕꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯄꯣꯠꯐꯝ ꯐꯝꯕꯤ ꯏꯅꯦꯗꯨ ꯑꯩꯅ ꯃꯥꯏꯗ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯌꯦꯡꯁꯤꯟꯗ꯭ꯔꯕꯁꯨ ꯁꯨꯃꯥꯏꯅ ꯂꯩꯔꯒꯁꯨ ꯑꯗꯨꯝꯗꯤ ꯎꯒꯅꯤ ꯀꯝꯗꯧꯕ? ꯏꯍꯦ,
सुमाइना चुमद्रिंग येंबदा नाकन नाकन उबदुदी उजसनु कछु कायदेने अदुगा सुमाइना हे अतमना सुमाइना तो लेसलगा ngakse लेसलगा येंबदुदी फत्ते तोहैदि हाइबको फरे 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 यौसिलकलबनिको से लेवा सोनबिगे से असुमना हायरगा मैराबदा लेवा सोनदुना नानथरी मैराबा तौगदोरिबसिबु करिनो खल्लुबदा स्वाई स्वाई जिंग जिंग लाउरबनी मासिगी मतुंग मैराबा थुना याना गाड़ी अदो होरोनगा कौना हौना खोंगलगा कन्ना कन्ना ngंखलगा याना थोरकपना हाइबगा तौबगा वाइटिंग सिट अदुदा बुदोल लमा थालगा हनुबी अमा फमलगा लेरमले मधु उरुबदा मैराबदी गाड़ी थौरिबगा दो थौफम खंगद्रे मसादो थक थक निकलिबनी मतम मधुदा अमाइब अदुना मैराबदा हई निपा मचानो बदु किगन बहुनबरा हा आई याउरी हायदना थौरो 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 गाड़ी थौरो असुमना हाइबदगी गाड़ी तो यांगना थौरकले मैराबा हन्ना कैसु येंसिलुद्रे उदबा सादन अदुमक थौरगा लाकले अमाइबा अदुना मुरुम मुरुम लेवा सोलिबनी असुमना तौदुना उचन नाचिन वाइटिंग सेट अदो लांथोरकलबा मतुंगदा मैराबा महाकी मयुम यौसलकले मतम मदुदा मैराबना अमाइबा अदुबु हाना थिनबिरमलगे हाइदुना थिलमलबा मतुंग मैराबा यामना याना गाड़ी अदु थौदुना मयुम लोमदा लाकले मैराबगी गाड़ी मखोल ताबदा ममा चेंथोरक्तुना मांगोदा लेबलगा मचाबु येंगलरी मतम मदुदा मैराबसु गाड़ी अदो महाकी गाड़ी खामफम संगोय मसी अदुदा इंखलमलगा ममागी मनाक्ता चंगसिलकले मतम मदुदा ममाना मई वोक्थोक्सी हाइदुना मपांदा मई वोक्थोकपिरबा मतुंगदा मैराबबु इमुंगदा पुसलखी मदुगी मतुंग करी करी कंदौरबनो हाइदुना हंगलकपदा मैराबना थोक्रिबा थौदोकसिंग अदो लोइनमक तमले मतम मदुदा मैराबगी ममाना इस पुफम फंबी इबोक लेहाउतु ओथोकनसु साथीखरेदको अदुमना हाइरकपदा मैराबना इमा सोरात लोजिबो फावबती अदुमना अदुमक तौखिनी हाइरी लायोक तिलोक खर अदुमक तोइखिनी हाइरी अदुना अबोक लेहाउकी सोरात लोजिबो फावबती ऐसे खर खरंगना ऑफिस तगी हलकनबा अदना ओजा माइबना हाइरई अदुगा लाइटिन चंगबा ngamdana जंत्र अमसु सासी हाइदना हाइरई चंत्रदुना हयेंग लौरुगदोरिबनी मा अदुमना हाइरकपदा मैराबगी ममाना होय 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 अदुमना तौरोको नत्रबदीने लायोक तिलोकतुना नंग छिगदोरिबनी असुमना हाइनरबा मतुंगदा कसु थुदोकपा तौदना मैराबसु अदुमक तुंगख्रे मसिगी मतुंग मथंगी नोंगालकपदा मैराबा अमाइबा अदुगी मनाक्ता चत्तुना जंत्र अदो लौरुदुना किसनखी असुमना तौदुना लेकाय अदुता मैराबना थिंगरंबा हनुबी लेहाउ अदो नुमित खुदिंगी मी अममम अदुमक लाइवुकनबदगी मयावनम फमदो लानबा किनखी अदुबु सोरात रोखिबा मतुंगदगिति कसु थुदोकपदी तौरखिद्रे वारी असि मतंग असिदा लोइसिनजरी अइना वारी असि पाथोकचरकपा मतमदा सोइखेलानखिबा यावरबसु ताबिरिबा पुनमकना पुक्चल चाउना ngakpigani पुनमकपु अरोइबदा अमुका हन्ना खुरुमजरी।